ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯖꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯥꯡꯉꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕꯁꯦ ꯇꯁꯦꯡꯅ ꯉꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯗꯨꯅ ꯁꯤꯔꯦ ꯁꯤ ꯆꯪꯉꯦ ꯆꯪ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯊꯦꯡꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯃꯩꯇꯩꯒ ꯀꯨꯀꯤ ꯈꯛꯇꯪ ꯂꯩꯕ ꯏꯔꯥꯡ ꯅꯠꯇꯦꯕ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯁꯤꯟꯕꯅꯦꯕ ꯃꯈꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯤꯐꯥꯎꯗꯤ ꯂꯥꯟꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯃꯇꯝ ꯌꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯩꯅ ꯑꯗꯨꯅꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯃꯩꯇꯩ ꯂꯥꯟꯗꯨꯗ ꯌꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝ ꯅꯠꯇꯦꯕ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜꯗꯨꯒ ꯊꯪꯅꯔꯤꯕ ꯃꯤꯗꯨꯅꯅꯦ ꯐꯨꯠ ꯑꯃꯈꯛ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯗꯨꯒꯤ ꯃꯉꯛ ꯁꯝ ꯀꯛꯀꯦ ꯍꯥꯏꯅꯤꯕ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯤꯕ ꯊꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯂꯞ ꯀꯠꯊꯣꯛꯑ ꯂꯥꯛꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯁꯤ ꯃꯥꯡꯒꯗꯧꯔꯕꯅꯦꯕ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯕꯤꯅꯤ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯟꯁꯦ ꯍꯣꯏ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯟ ꯌꯥꯎꯕꯤ ꯅꯥꯒꯥꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯈꯖꯤꯛꯈꯛ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯄꯨꯂꯞ ꯀꯨꯀꯤꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦꯕ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯁꯨꯡꯂꯣꯏ ꯂꯣꯏꯔꯔꯣꯏꯕ ꯇꯦꯛ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯌꯥꯀꯥ ꯁ꯭ꯇꯦꯠꯀꯤ ꯌꯥꯀꯥ ꯌꯦꯡ ꯇꯥꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯇꯞꯅ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯁꯜꯂꯦꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯁꯜꯂꯣꯏ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯛꯇ ꯋꯥꯕ꯭ꯔꯣ ꯃꯩꯇꯩ ꯈꯛꯇ ꯋꯥꯕ꯭ꯔꯕ ꯂꯥꯟꯁꯦ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯋꯥꯔꯝꯅꯤ ꯅꯥꯒꯥꯁꯨ ꯋꯥꯔꯝꯅꯤ ꯂꯣꯏ ꯋꯥꯔꯝꯅꯤ ꯍꯧꯖꯤꯛ ꯃꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯋꯥ ꯂꯩꯇꯦ ꯁꯤꯗ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ ꯄꯥꯡꯒꯜꯒꯤ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ ꯅꯥꯒꯥꯒꯤ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯑꯕ ꯃꯤꯑꯣꯏꯕ ꯑꯗꯨꯗꯤ ꯃꯥꯡꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯩꯇꯩꯗ ꯊꯣꯛꯑꯦꯅ ꯊꯃꯣꯏ ꯁꯣꯛꯅ ꯉꯥꯡꯖꯕ ꯅꯠꯇꯦ ꯃꯩꯇꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯗ ꯁꯣꯛꯑꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦꯕ ꯑꯃꯨꯛ ꯅꯍꯥꯟ ꯍꯥꯏꯈꯤ ꯇꯥꯏꯅꯦ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯑꯁꯤ ꯃꯇꯨꯡ ꯇꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯏꯁꯥꯃꯛ ꯂꯥꯟ ꯀꯥꯞꯄ ꯌꯥꯎꯕꯤꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯊꯧꯅꯥꯗꯣ ꯍꯥꯞꯄꯤꯔꯣꯕ ꯑꯗꯨꯛ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣꯕ ꯍꯣꯏ ꯑꯩ ꯁ꯭ꯇꯨꯗꯦꯟ ꯑꯃꯈꯛꯅꯤ ꯑꯩ ꯏꯁꯥꯃꯛ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯀꯦꯃꯦꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯁꯨ ꯌꯥꯏ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯀꯜꯂꯝꯒꯅꯤ